ngasi phone ki batuan tuan Manipuri si phone sing digi hauzik thokliba Ukraine amasum Russia ni ki marak thokliba conflict si ki matang na myam da update pijaram ge myam loi phokta minasian su senel si ki mekedi ki myam da thamjari hanmada Ukraine president bu mamang sayul ahumlak hatna bo hotnaramdagi hingauki report mamang sayul dagi hona Russian landaba hokibadagi Ukraine gi president Volodymyr Zelensky bu ahumlak hana atamna hatna bo hotnaramdagi mak hingauki haina report singna phungdorakli mak bo hatna ba khujul tharang sa tharamil sing adu Ukrainian official singna madu khanglaba matungda ela tawbadagi nanthok hobuni hairi report sing aduna makha taribadi tuan ba association loop ani tharaktuna Ukraine president bo hatna ba hotnaribsi Wagner group amasum Sechen lalhawu sing hari Washington Post ki matung in Russia gi Federal Security Service FSB na Ukrainian singda KD robot unit amagi matang na pau piraki haribi unit adu Sechen Special Allied Force ni makhoi singbu Zelensky hatna ba tharaki hari Ukraine gi National Security amadi Defense Council gi makok Oleksiy Danilokna haikibada president bo hatna ba unit sing adu loina mangta an kre hari Sechen Special Force in Ukraine gi konung Kiev manakta hatki bane hairi imu naimu tana naba lana sibu yawba pamda Russia gi FSB na makhoi da paw pirak tuna hairi ba association gi thawong sing adu khang mangam ki bane hairi time na phongdora ki bada akakna ba paw sing adu FSB gi manung da leiba anti war element sing na haidorak bane hairi amasu Wagner missionary singna matau kramna makhoigi thawongbu Ukrainian singna sapsana khangmangam khibano haibigi matangda wafham kya phungdorakhi source of information pandaba awangba thaki official amana phungdorakhibada magna Zelensky gi security team da US na Ukraine da lan horakpa matamda Zelensky bu lakthokna bo honaki adubu mak masana yakide magna laukibo wareb adubu France yauna lebak yana thaganaki French President Emmanuel Macron maki lebak tu piwa paujel da Zelensky bu ikai kumnaba ningtamba amasum thaunagi masakni haina singthaki Zelensky na phungdoki bida Russia na landara ko matamda number 1 target oribisi mahakni haiki lal loishin ba pamnabadi Russian President Vladimir Putin gi wari sanaduna loishin ba khaktana ngamgani haiki Ukraine na surrender tawragani haina Khanba singdi makhoina Ukraine gi maramda kari su khangba nate haibisi sumlagani haina Putin da piwa paujel amagumna magna phongdoki haina su pausna makhatana palakli makasa tarapoina to paw khrana Ukraine digi Indian mahairoi sing kanbina ba haijarakre Prime Minister na review mifam pangthokre Ukraine da nongthakki attack sing amasum bomb pokhaiba singi marakta leiriba Indian mahairoi sing na kanbina ba haijarakre amasum makhoibu yariba makhai thunna Lokthok pirana ba appeal tokre leba aduda lan marakta panduna leiriba mahiroi singna ayamba oiba international sing adu puthorokna bagi thabak singa si Prime Minister Narendra Modi na awang ba thaki review mifam amma pangthokre Russia dagi kilometer humfurom lapa awang nongpok thangba Ukraine gi sumi da lan marak adudagi makhoi bukan bina ba mahiroi sing aduna SOS messaging tharakle aikoina siren sing amasum aircraft singi makhol tali aikhoi hauzik bunker singi manungda sensile yamna khudong thiningai oire amasum kari thokadagi haiba sapsana tamangamdre aikhoi Russia gi nakanda hena naksinalai maramaduna Ukraine gi nungsup thangba sarukta satpegi oithokningai leitre Russia gi ngamkhairomda satnaba Ukraine government gi pauktak natraga ayaba amata aikhoi da fangdi haina Sumi State Medical University gi mahiroi Swathi koba mahiroi amana pawgi agency da haiki Hauzik Maikai Punamakta Numai Kapnari electricity fangdre ising watle taseng nama ekhoi kire haina atopunupi mahiroi amana video message amada appeal toraki video aduna bunker amagi manungda pulap tasinduna leiba mahiroi singadu utki hek yariba makai thuna khudak thabak khara lokhat pira unatrabade ekhoi soidana mak siragani haina nupi singadu gi maraktegi amana haki ngasi ayuktagi pokhai bigi makol kayamarum tarakri Sanbiduna aikhoibu tengbangbiu aikhoi nupi kaya marunga lairi haina atopa mahiroi amana haki aikhoi Kharkiv National Medical University gi mahiroi singni hauzik pisosin da panduna lairi bus natragana train singi thawrang amata leiti aikhoibu puthoknabigi thabak su leiti embassy dagi mateng amata fangti karigumba anobo paukta amata pirakti
ꯑꯩꯈꯣꯏꯗ ꯂꯣꯠꯐꯝ ꯑꯃꯁꯨꯡ ꯆꯪꯖꯐꯝ ꯈꯔ ꯄꯤꯔꯛꯂꯤꯕ ꯍꯥꯏꯕꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯦꯝꯕꯦꯁꯤꯒꯤ ꯅꯥꯀꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯃꯍꯩꯔꯣꯏ ꯑꯃꯅ ꯍꯥꯏꯔꯛꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯝꯗꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯀꯤꯚ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯈꯥꯔꯀꯤꯚ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯅ ꯁꯣꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯄꯣꯂꯦꯟ, ꯍꯦꯡꯒꯔꯤ ꯑꯃꯁꯨꯡ ꯑꯇꯩ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯐꯪꯕ ꯄꯥꯝꯕꯩꯅ ꯈꯨꯗꯣꯡꯊꯤꯕ ꯃꯔꯛꯇ ꯊꯦꯡꯅꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯦꯡ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯈꯤ, ꯑꯗꯨꯕꯨ ꯄꯥꯎ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 80 ꯔꯣꯝ ꯂꯥꯞꯄ ꯔꯁꯤꯌꯥ ꯉꯝꯈꯩꯗ ꯕꯁꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯣꯁꯇꯦꯜꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯅꯥꯏꯄꯔꯁꯤꯡ ꯂꯩ, ꯃꯤꯅꯤꯠ 10 ꯈꯨꯗꯤꯡꯒꯤ ꯕꯣꯝ ꯀꯥꯞꯊꯔꯛꯂꯤ ꯍꯥꯏꯅꯁꯨ ꯃꯍꯩꯔꯣꯏ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯀꯦꯝꯄꯁ ꯑꯁꯤꯗ ꯏꯟꯗꯤꯌꯟ 900 ꯔꯣꯝ ꯈꯪꯍꯥꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅ ꯃꯍꯩꯔꯣꯏ 200 ꯂꯩꯕ ꯍꯣꯁꯇꯦꯜ ꯅꯝꯕꯔ 3ꯗ ꯑꯩꯈꯣꯏ ꯂꯩꯔꯤ꯫ ꯍꯣꯁꯇꯦꯜ ꯑꯃꯃꯝꯗ ꯃꯍꯩꯔꯣꯏ 200 ꯂꯩ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯟ 900 ꯑꯃꯁꯨꯡ 900 ꯔꯣꯝ ꯂꯩ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯗ ꯍꯥꯏꯖꯔꯤ, ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯛꯄꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯁꯤꯔꯒꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯇꯦꯡꯕꯥꯡꯕꯤꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯍꯥꯏꯖꯔꯤ ꯍꯥꯏꯅꯁꯨ ꯃꯍꯩꯔꯣꯏ ꯑꯃꯅ ꯍꯥꯏꯈꯤ꯫ ꯃꯔꯛꯁꯤꯗ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯑꯌꯥꯝꯕꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯂꯤꯁꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯄꯨꯊꯣꯛꯅꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯔꯤꯚꯤꯌꯨ ꯇꯧꯅꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯏꯟꯗꯤꯌꯟꯁꯤꯡ ꯄꯨꯊꯣꯔꯛꯅꯕꯒꯤ ꯑꯣꯄꯔꯦꯁꯟ ꯒꯪꯒꯥꯒꯤ ꯃꯈꯥꯗ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯇꯪꯕꯟ ꯂꯧꯕꯗ ꯃꯁꯤꯅ 5ꯁꯨꯕ ꯔꯤꯚꯤꯌꯨ ꯃꯤꯐꯝ ꯑꯗꯨꯅꯤ꯫ ꯌꯨꯀ꯭ꯔꯦꯟ ꯂꯥꯟ ꯃꯔꯛꯇꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯇꯞꯄꯤ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯅ ꯀꯟꯅ ꯉꯥꯡꯅꯔꯛꯈꯤꯕꯗꯒꯤ ꯍꯧꯈꯤꯕ ꯄꯨꯡ 15ꯗ ꯐ꯭ꯂꯥꯏꯠ 15ꯗ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯏꯟꯗꯤꯌꯟ 3,000 ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯉꯔꯥꯡ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯒꯤ ꯍꯧꯈꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐ꯭ꯂꯥꯏꯠ 10ꯗ ꯉꯁꯤ ꯂꯥꯛꯄ ꯃꯤꯑꯣꯏ 2,135 ꯌꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 6,300 ꯍꯦꯟꯅ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯍꯥꯏꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯃꯤꯑꯣꯏ 8,900 ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯁꯤꯇꯤꯖꯟ 3,500 ꯊꯨꯡꯂꯒꯅꯤ ꯑꯥꯁꯥ ꯇꯧꯔꯤ, ꯑꯗꯨꯒ ꯍꯌꯦꯡ ꯃꯥꯔꯆ 5ꯗ ꯃꯤꯑꯣꯏ 3,900 ꯍꯦꯟꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯀ꯭ꯔꯥꯏꯁꯤꯁꯀꯤ UN ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯗ ꯚꯣꯠ ꯂꯧꯅꯕꯗ ꯏꯟꯗꯤꯌꯥ ꯁꯔꯨꯛ ꯌꯥꯈꯤꯗ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯔꯤ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯂꯤꯡꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯅꯕ UN ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯒꯤ ꯚꯣꯠ ꯂꯧꯅꯕꯗ ꯏꯟꯗꯤꯌꯥ ꯁꯔꯨꯛ ꯌꯥꯈꯤꯗ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯗ ꯊꯣꯛꯂꯤꯕ ꯍ꯭ꯌꯨꯃꯦꯟ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗ꯭ꯔꯥꯐꯠ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯅꯅꯕ ꯃꯦꯝꯕꯔ ꯀꯥꯎꯟꯁꯤꯜ 93ꯅ ꯚꯣꯠ ꯊꯥꯗꯅꯈꯤ, ꯃꯗꯨꯗ ꯃꯦꯝꯕꯔ 32ꯅ ꯗ꯭ꯔꯥꯐꯠ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨꯒꯤ ꯐꯦꯚꯔꯗ ꯚꯣꯠ ꯄꯤꯈꯤ꯫ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ, ꯄꯥꯀꯤꯁꯇꯥꯟ, ꯁꯨꯗꯥꯟ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯏꯂꯥ ꯌꯥꯎꯅ ꯃꯦꯝꯕꯔ 13ꯅ ꯑꯦꯕꯁꯦꯟꯠ ꯑꯣꯏꯈꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯏꯔꯤꯇ꯭ꯔꯤꯌꯥꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤ꯫ ꯌꯨꯀ꯭ꯔꯦꯟ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ 15 ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ 139 ꯃꯦꯝꯕꯔ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯚꯣꯠ ꯂꯧꯅꯕꯗꯁꯨ ꯏꯟꯗꯤꯌꯥ ꯁꯔꯨꯛ ꯌꯥꯈꯤꯗꯦ꯫ ꯑꯃꯁꯨꯡ ꯆꯌꯣꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ UN ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯚꯣꯠ ꯂꯧꯅꯈꯤꯕꯅꯤ, ꯃꯗꯨꯗ ꯃꯦꯝꯕꯔ 194ꯅ ꯗꯤꯃꯥꯟ ꯑꯗꯨꯗ ꯁꯧꯒꯠꯇꯨꯅ ꯚꯣꯠ ꯄꯤꯈꯤ, 5ꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤ꯫ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯂꯩꯕꯥꯛ 35ꯅ ꯚꯣꯠ ꯂꯧꯅꯕ ꯑꯗꯨꯗ ꯌꯥꯎꯈꯤꯗꯦ꯫ ꯚꯣꯠ ꯂꯧꯅꯕ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯗꯕꯒꯤ ꯃꯇꯥꯡꯗ UNꯗ ꯏꯟꯗꯤꯌꯟ ꯏꯟꯚꯣꯏ ꯑꯣꯏꯔꯤꯕ TS ꯇꯤꯔꯨꯃꯨꯔꯇꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯜꯂꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯍꯣꯁꯇꯦꯜꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯗ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯌꯨꯝꯊꯪꯅꯔꯤꯕ ꯔꯣꯃꯥꯅꯤꯌꯥ ꯑꯃꯁꯨꯡ ꯍꯪꯒꯦꯔꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯃꯍꯩꯔꯣꯏ 750 ꯑꯣꯄꯔꯦꯁꯟ ꯒꯪꯒꯥꯒꯤ ꯃꯈꯥꯗ ꯉꯁꯤ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ C-17 ꯑꯦꯌꯔꯀ꯭ꯔꯥꯐꯠꯇ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯝꯖꯔꯤ꯫